ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒ ꯑꯇꯣꯝꯕꯤꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯑꯍꯟꯁꯤꯒꯤ ꯀꯣꯆꯤ ꯀꯣꯇꯥ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯔꯤꯗ ꯃꯥꯒꯤ ꯐꯠꯇꯕ ꯑꯣꯏꯒꯗꯒꯦ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧ ꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯤꯅ ꯑꯍꯟꯁꯤꯗ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯨꯟꯅ 이닝터 이거 하나 할게 이닝터 이거 하나 한게 아이고 제가 하버디 마라니 한가 아이가 세간 하나 해네 농시게 이닝터 그리 와노 남기도고 나바니 막자마니 아도 하이브수 하이브니 나나 가라디 해래 예 그이노 자마니 가이디 아도 가이디 가라 해래 가시나 볼까 해리바 헨바 엔 자마나 바 가이디 야로이예 누시에 디미양가 땅데 누시 따바 아도 아이와나 누시브라 누시에 너원드나 해나 누시에 ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯔ ꯏꯅꯤꯡꯊꯧꯅ ꯏꯟꯕ ꯇꯥꯔꯦꯗꯅ ꯀꯔꯤꯅꯥꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤꯅ ꯏꯅꯤꯡꯊꯧ ꯑꯩ ꯋꯥ ꯈꯔ ꯊꯝꯖꯒꯦ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯗꯕ ꯌꯥꯗꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯍꯥꯟꯕ ꯏꯆꯥ ꯍꯥꯏꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯁꯞꯅꯥꯕꯨ ꯃꯐꯝꯁꯤꯗꯒꯤꯅꯦ ꯈꯔ ꯂꯥꯞꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯉꯥꯎꯔꯕꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ 이닝ꯊꯧꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯅ ꯑꯩꯒꯤ ꯋꯥ ꯏꯟꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ 이닝ꯊꯧ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥ ꯏꯟꯗ꯭ꯔꯒꯗꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯏꯄꯥꯝꯗꯁꯨ ꯆꯠꯈ꯭ꯔꯒꯅꯤ ꯑꯩ ꯑꯗꯣ ꯐꯔꯦ ꯇꯥꯟꯊꯣꯛꯅꯤꯡꯗꯕ ꯇꯥꯔꯒꯗꯤꯅꯦ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯎꯃꯪꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯎꯃꯪꯁꯦ ꯎꯃꯪꯁꯤꯗ ꯆꯠꯂꯒꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯞꯅꯥ ꯍꯥꯏꯕꯗꯤ 이닝ꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯞꯅꯥꯁꯤꯅ ꯃꯗꯨꯗꯒꯤ ꯂꯩ ꯍꯦꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯄ ꯇꯥꯕ ꯑꯗꯨꯗꯒꯤꯗꯤ ꯄꯨꯔꯛꯑꯒ ꯑꯩꯉꯣꯟꯗ ꯀꯠꯂꯕ ꯇꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ every day ꯍꯥꯏꯕ ꯎꯃꯪꯗꯨꯗꯗꯤ ꯃꯤ ꯀꯩꯌꯣ ꯂꯤꯟꯅꯣ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯅꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯅꯪꯒꯤ ꯀꯗꯔꯗꯣ ꯇꯧꯔꯛꯀꯅꯣ ꯌꯥꯔꯣꯏ 이닝ꯊꯧ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤꯀꯣ ꯃꯑꯣꯡ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯃꯑꯣꯡ ꯆꯥꯔꯣꯏ ꯏꯅꯤꯡꯊꯧꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯁꯤꯃꯛꯀꯠꯂꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯔꯤꯝ ꯆꯤꯡꯅꯕ ꯂꯩꯇꯅ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯄꯨ ꯎꯃꯪꯗ ꯊꯥꯔꯒ ꯀꯔꯝꯅ 이닝ꯊꯧ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯕꯤꯌꯨ 이닝ꯊꯧ ꯑꯩ 이ቻ누피ꯁꯤꯗꯤ ꯎꯃꯪꯗ ꯊꯥꯅꯤꯡꯗꯦ ꯁꯥ ꯀꯩ ꯃꯔꯛꯇꯨꯗ ꯀꯔꯝꯅ ꯃꯥꯅ ꯁꯔꯥꯏ ꯇꯧꯔꯒ ꯍꯤꯡꯂꯛꯇꯣꯏꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯀꯣꯛꯀꯁꯦ ꯁꯥꯔꯦꯗ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯇꯧꯔꯛꯏꯕ ꯂꯤꯂꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯁꯛꯁꯜꯂꯨꯔꯦ ꯅꯪ ꯑꯝꯇꯪꯗꯤ ꯁꯃꯥꯏ ꯇꯧꯗꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯏꯃꯥ ꯄꯥꯕꯨꯡ ꯏꯁꯣꯔ ꯂꯩꯔꯤ ꯍꯥꯏꯕ ꯑꯩ ꯏꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯖꯒꯦ ꯃꯉꯣꯟꯗ ꯂꯩ ꯀꯠꯂꯨ ꯍꯥꯏꯕꯁꯨ ꯀꯠꯆꯒꯦ ꯑꯩ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕ ꯌꯥꯅꯕꯒꯤ ꯊꯕꯛ ꯖꯍꯥ ꯑꯃ ꯇꯧ ꯍꯥꯏꯔꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ 이마 이제도 내가 떠올리버세 그런 거 아이고 이마 이제도 이거 보는 묵신을 내미나라도 까리 가야게 해봐 이제도 내가 까리기노 오만 바락도다 하리버도 뭐 헤이 ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯈꯪꯉꯤꯗꯅ ꯅꯪꯅ ꯑꯣꯏꯕ ꯁꯥꯒꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯁꯥ ꯅꯪꯒꯤꯗꯃꯛꯇꯅꯦ ꯃꯥꯅ ꯐꯖꯕ ꯍꯦꯜꯂꯤꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ 이닝ꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ 이닝ꯊꯧꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯞꯅꯥꯅ ꯐꯖꯕ ꯍꯦꯜꯂꯤꯌꯦꯅ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯅꯪꯗꯤ ꯑꯩꯈꯣꯏꯅꯤꯗꯅ ꯑꯗꯨ ꯅꯪꯅ ꯐꯅ ꯅꯨꯡꯉꯥꯏꯕꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗꯅꯦꯕ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯀꯣꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯪꯕꯨ ꯍꯥꯏꯅꯕ ꯂꯥꯛꯇꯣꯏꯕ ꯈꯪꯉꯦꯗꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯂꯒꯅꯤ ꯃꯌꯥꯝ 이마 에이세 어떤 분노막다 하자비니에나 하이가다 레이버세 난게 시고마 와하이 마다스나네 에이 오버팅킹 했다 홀리 에이기다 에이몬다 인세큐리티 아마 오헬레바 이제리 누시바 이제리 파자바 헬레레바 시나 에이 행도 마야주 에이 곱슬라데바 마ям세 이완 로이다 홀베 난 왔다비니 이마 이자도그나나 티아리기냐 ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥꯁꯤꯅꯅꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯤꯅꯅꯦ ꯄꯥꯔꯁꯦꯂꯤꯇꯤ ꯇꯧꯔꯤꯁꯦ ꯑꯁꯤꯈꯛꯀꯤ ꯋꯥꯔꯤꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯒꯦ ꯅꯪꯅ ꯐꯖꯕ ꯍꯦꯜꯂꯤꯕꯅꯦ ꯑꯗꯨꯅ ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯄꯥꯁꯤꯅ ꯅꯪ ꯃꯇꯣ ꯉꯥꯏꯔꯕꯅ ꯊꯥꯗꯣꯛꯇꯣꯏꯕꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯇꯅꯥꯅꯦꯅ ꯍꯥꯏꯔꯤꯗꯔꯣ ꯁꯞꯅꯥ ꯆꯠꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯔꯇꯅꯥ ꯃꯇꯣꯝꯇ ꯉꯥꯏꯔꯗꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯊꯤꯒꯠꯂꯛꯄꯗ ꯅꯪꯅ ꯇꯣꯃꯣꯏꯗꯣꯏꯅꯦ ꯉꯥꯟꯊꯣꯏꯗꯣꯏꯅꯦ ꯉꯥꯟꯊꯣꯏꯕꯤ 이차 낭나 자갈려 차중이 바라시다 아무것도 라스트 오이다 고잘나오게 이자세 내가 뭐 할락더라 할라오이더라 근데 시시가도 안 발리네 이제 이마 나는 미치간다 그런다 이제 난 그이는 미시는 거래네 아동바 안락이 와서 농아가베 나 소이드나 디케 농아티 돌아가니야 봐 아이 기분은 로이야 봐난 망망한 하이 봐 씨 그시 돌이세
ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯏꯃꯥ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯩꯈꯣꯏꯅ ꯂꯥꯟꯗꯕꯅꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯏꯁꯣꯔꯅꯅꯦ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃꯗꯤ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯨ ꯀꯣ ꯏꯆꯥꯅꯨꯄꯤ ꯐꯖꯅ ꯆꯠꯂꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯂꯩꯗꯨꯕꯨ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣꯅꯦ ꯂꯩꯕꯨ ꯑꯃꯠꯇ ꯁꯥꯠꯄ ꯏꯃꯥꯇꯣꯟꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯁꯤꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩ ꯀꯥꯏꯅ ꯂꯩꯕꯨ ꯎꯗꯦꯅꯦ ꯃꯥ ꯉꯥꯡꯉꯤꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯅ ꯑꯩ ꯍꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩ ꯑꯃꯨꯛ ꯊꯤꯈꯤꯁꯤꯔꯥ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯑꯌꯨꯛꯇꯒꯤ ꯊꯤꯔꯛꯏꯅꯤ ꯍꯥꯏꯃ Majai bema, tabra. Aina ngangi bisi tau. Hojik nangi maninda kari ama suidana lagani. Nang yargadi utakta kagera. Kadai dano lungera ama tawo. Atrapadi kai dano nang buchakrani. Khara thuna. Kaya haisibo Manangan sana ng bumilak pa ni Sulay sa Sulay Karino. Yang parine ay bukan birene kanano nangbo saklot pa pamu ba kanano nangbo ay bu amtang di uhan biro No. Aigi sakti utpa yagiroi hojik. Matang jaba malakani. Pare ꯀꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯩꯒꯤ ꯀꯌꯥꯇꯒꯤ ꯀꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯌꯥꯝꯅ ꯑꯀꯟꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯛ ꯃꯇꯧꯗꯣ ꯀꯔꯝ ꯇꯧꯒꯦ ꯄꯥꯇ꯭ꯔꯗꯨ ꯐꯔꯗꯤ ꯗꯣꯡ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯑꯐꯕ ꯅꯨꯄꯥ ꯐꯪꯕꯁꯦ ꯑꯐꯕ ꯄꯥꯇ꯭ꯔ ꯐꯪꯕꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅꯦ ꯑꯗꯨꯝꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯍꯟꯕꯤꯕ ꯉꯝꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯗꯅꯦ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯅꯃꯥꯅꯅꯦ ꯍꯧꯖꯤꯛꯃꯛ ꯅꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ Kunima, masak po ulit ay nakamay na para ka singa pulag to nasa mo do makuto. ꯑꯁ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯀꯣꯏ ꯐꯥꯔꯒꯅꯦ ꯒꯔ ꯍꯦꯛ ꯆꯤꯡꯉꯒ ꯄꯨꯔꯛꯀꯗꯕ ꯈꯪꯉꯦꯗꯅ ꯏꯕꯦꯝꯃ ꯁꯤꯡꯉꯣ ꯍꯥꯏꯁꯤꯅꯦ ꯁꯤꯡꯉꯣ ꯆꯥꯟꯁ ꯃꯥꯡꯍꯟꯒꯅꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯂꯤꯌꯨꯛꯇ ꯅꯨꯄꯥ ꯐꯕꯁꯦ ꯐꯕꯅꯤ ꯈꯪꯉꯦꯗꯅ ꯅꯨꯄꯥꯐꯕ ꯑꯐꯕ ꯅꯨꯄꯥ ꯐꯔꯣ Kunima, ay soy na matang dati chance mga loroy. Ay di na si Sulay wala eh. Ay nga nakandina pa nila ako. Ibema, Majai bema, aina haisi tau. Nangi nanak ta kaujeng harau la ek pose kaujeng harau na nang chikta na sibatare. Thuna tho. Ay pa mo kakanbire nang na. Kaujeng haraw na chikpa taki kanbire. Kanaro nang bo. Nang na tawri ba tawbi man mayam se. Ay karam kasi singo hai bano. Sing magam na roy trabaho na tawri se. Ay nangi na sak udar kati ay kamay singani. Sak to amta yung alao. Kari to bagi yaro din. Nang ngay galuhong asi. Ay nang buyang pamsari. Nang namadam tahanguro. Aduga, ay mo ta kangalo. Ay di nangi na sak suudri. Ay nakaram na nang munda yaga no. Aduga di imagi wapam na. Imas na suhaire. Patra daw papoy lang agad iso tinalungan na. Ado iso, nang na jugura yung saram treti kamay tong ni. Ado, amtang di, walo. Pare, hayang ayuk tu. Nang nangi nayong da namaga nang galing naram. Ay suway na laki. Titi yang pari ne, ima su uwapang sila ni. Pare, hayang dumay hekto resi. Ima nga sito, ay kuki tamo do, habadi nahandaki ang wada kanbido na lako tamo do lakani hay rima. Ado, Kurin malaaga kay jaga takata ba ado to kar lang biyo mo. ay ma pare ay nanungay ba mo koy na nga sidi pare lapsan ay kito sige jungle sila di jana thakna badi mata sulaite pare ay nga sa hiklat pa apple khara duga adagi thibong khara duga pizza ga lore chanti phajana chadi da na ma pare ga lore da masu understanding ma boyfriend amadi umam thui da ay khoi gi situation se khamum thui natra Kayo imane na gamit po katay digi thibong katay digi As yamna old-fashioned oidro, but he wants peri-peri chickens, chicken nuggets, and burger, and pork, chicken biryani, sanchow, pork chow. Puna magpamali ba mito dan nang nangangi ba to kan? Ay, makaiga unadri, at yung si ama una ba sida, ay reputation se. Kaya hingga no kang ito na, lingkong misano piyaman na tumayo na pisa kang toko, tapong ga, apple ka na pisa na din, how be ma? 5-star hotel na order daw. ay khoi na lagise jungle dani ibima nangi ining thogi konungda chawrapagi napal kabagi wakhalon do thadopana phai khayedana ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯌꯦꯁꯟꯁꯦ ꯅꯁꯥꯅꯁꯨ ꯈꯔ ꯈꯟꯊꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯁꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯝꯅꯦ ꯅꯪꯕꯨ ꯊꯥꯛꯏ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯇ ꯍꯟꯊꯅ ꯈꯟꯗ꯭ꯔꯕꯅꯤꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯥꯏꯒꯠ ꯂꯥꯡꯒ ꯇꯥꯎꯗꯨꯅ ꯍꯥꯟꯅꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯃꯥꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯤꯗꯅꯤ ꯑꯩꯒ ꯅꯪꯒ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯗ꯭ꯔꯤꯕꯁꯦ ꯂꯥꯛꯂ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯕꯅꯤꯒꯤ ꯉꯥꯡꯅꯕꯁꯤ ꯃꯤ ꯇꯥꯔꯦ ꯀꯔꯤ ꯆꯠꯈ꯭ꯔꯦ ꯑꯁꯤꯕꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯣ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯥꯛꯆꯔꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯡꯕꯤꯌꯣ hangzage soydana hangzage
Wait a minute. Lena maga ay chanu piga. Karam na luhong doni bano. Ay ma. Karino si bo. Ay tu ka chaba na kanam tawri ay pa karino si bo. Ay na di kalori do wala pa masok sa ba konjel ka do yam na handsome ba do yam na handsome ram wala kalora ka si di karino handsome ram. Si di pras next samne. ꯑꯩꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯪ ꯑꯩꯒꯤ ꯂꯃꯟꯁꯤꯡꯒꯅꯦꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯅꯪꯒꯤ ꯋꯥ ꯄꯤꯔꯝꯃꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯂꯤꯟꯒ ꯂꯨꯍꯣꯡꯗ꯭ꯔꯣꯕ ꯂꯤꯟꯒ ꯃꯥꯏ ꯀꯔꯃꯒꯤ ꯐꯂꯥꯏꯗꯨꯅꯤꯅꯦ ꯏꯃꯥꯏ ꯐꯤꯃꯥ ꯇꯤꯛꯁꯤ ꯐꯠꯇꯕ ꯇꯧꯈꯣꯗꯅ ꯃꯥꯏ ꯀꯔꯃꯒꯤ ꯐꯂꯥꯏꯁꯦ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯧꯖꯤꯛꯀꯤ ꯀꯂꯤꯗꯅꯦ ꯈꯨꯗꯩ ꯀꯪꯕ ꯅꯪꯗ ꯍꯥꯏꯕꯁꯤ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ ꯏꯄꯨꯔꯣꯏꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏ 이병만 너는 또 어디서 거리 놓아봐. 하여튼 너는 puna마 신만이 puna마. sapna도 nang이 나타누피네 해봐. 나타누피 아한네 해봐. 난 두장나 그리기 놈이 좀 이খানে 알리고 뭐. 아스 야는 다들. 호직 띠니 더워 뭐 올르바니나. 와비 그버디 삐게. 호직 홍더버디 이야로이니. 이마 보게 따드리에 이티하스 호직티 이두나 레호드로바네 링가 미가 루홍에 아이두나 Ay hining ba ba tum seri. Harawi. Nuwaire ngasiti. Maramdi aise sukkuina linnoina lerubani. Aise ningthogi machane. Aina mu kari haini lam atopagi ningthone. Ado pabungdi sigraba matungda aina ningtho oira matungda ai sadan bechaki hadra imanaba singa sadan bulakpani. Aduda kadai aina muni rishi amada kayani mana dhyan tawri matamda aina mage dhyan do thugailuri. Adudagi mana ingoda shop taroppadagi aise linnoiduna legibagi bani ba. Asidagi di aise kayani sapase koknabagi damatta nupi amaga luhongbagi mathau taiba. Ado lingadi miga kamai luhongani. Ado laibak phaduna ai ngasi mazai bima habadi ningthogi machanu pisika thinglaruri sapna ga thinglaruri asidagi di agi laibak se change oibani. Thank you so much sapna. Aina mun waina thamani. Hoji konungda aina puraga nangbu nungaiba nangna haini tauba habadi nang se kai haini maharani amagum thamgadoini aina. Karino haisiba nati karino linna bumi kamai onna ngamdaino aima adusu ontorak pa matamda hetani togi ma zawin ba konungi oh my god suksamna ayeng mak akoy giso ay isa na pirat na giso jungle dagi Ena ko dama tira kada bane. Amaki macam pina kai helo deno. Ha, sim lagi pachi kom chigil linne hekta mi hola ka ma ay tan thola ko tar gadi. Ena ko dana mi hola ko tar gadi he na ma wadi he na cha so ba ni thola ko su yai tna. Ha, ayeng ma taw kada bani. Kayino ima nani ichi da adu yana yang thi dubo mimi gi laibak to haiduni ichi do linna magalu honge haiduna isi linga lu honga lindo raskumar oni ne habale bro ina kunda aduna ingon sa thokhrodi ima Hey, ay ado da khudi khani dana. Ma gi matan pini hen be yaro. Ay gi dan pini hen dori ba. Heng ma ena ko na por kada ni. Kadu yaroi ne bema. Aise tension na jumda kari haini aise tumdrabani haibani nanga. Ado hojipudi ishona kanbire. Ado nang ngangi bdo. Lin punamak hekta ni thoi ba yaragadi lin da punamak hazatari ne ha. Nang ngangi bdo kadino haiba. Takaba yabo wana te haba. Ining thau, ay sine. Ipam na nge halang da pa pam na ba tinge. Ay na hari ba tapos sinje tau. Na ta ba di ngat sim mak ay yung nahan kine. As ay yan dadre. Pare jena se nang haiba punaman naning kumalage. Maharani Kuramsari Akoina Anaconda Habudo Pujar Yam and Asupo among the Puzar Panyam Wakre. Wow. Tik lang ni sina kanito ito ra di kari pa sa ni growing mala da pa sa kre. Nung ay ba sa asi mga ito na. Hojik ti ay janu piso soy da na. Ay janu piso nung ay gani. Ibema nang haiba punaman tawre. Ichanupi atombisu anaconda nga sidi luhongba loisale. Adu matungda hojik popa ma lei parengsu hukre amasu tawre nate hojik popa ma mi olaktri haiba hojik mi olakani haibase kamaina khangadoino haiba. Ining thau karino na nado amna patience level tu ga wali betul bo. Hayeng ayo kyo pada. Ulam nga doi ne. Masinong dang si mang hai desi. Kaya na. Karino na yam wali tu bo. Angai man hai bati yam nang ngai bata na gadi angai man do yam na chao bo phang ne ka na. Karino niya. Ichana pisibo. Hojik pawa hogachisibo. Nubit na auto na ton jaure. Karino ma khalisibo. Chana pia. Retena!
ꯄꯤꯔꯗꯅ ꯀꯩꯗꯧꯔꯒꯦꯅꯦ ꯃꯁꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯅꯕ ꯇꯧꯋꯣ ꯀꯔꯤꯅꯣꯅꯦ ꯍꯧꯜ ꯂꯥꯈꯠꯇꯤꯁꯤꯕꯣ ꯀꯤꯔꯦꯅꯦ ꯑꯩꯗꯤ ꯈꯨꯝꯁꯨ ꯈꯨꯝꯗꯦ ꯀꯅꯥ ꯔꯣꯝꯇꯪꯗꯤ ꯇꯧꯗꯅ ꯃꯃꯥ ꯅꯪꯅ ꯄꯨꯝꯅꯃꯛ ꯇꯧꯍꯟꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯕꯨꯛ ꯁꯦꯒꯥꯏꯌꯣ ꯆꯟꯗ꯭ꯔꯦꯁꯤꯡ ꯃꯤꯅꯥꯏꯁꯤꯡ ꯆꯠꯂꯣ ꯁꯦꯒꯥꯏꯌꯣ ꯃꯕꯨꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯨꯊꯣꯔꯛꯑꯣ Ima, kayino na aduk ang kapridubo. Kapano? Ay hingi, Ima. Ay laise udro. Nachala ise udro, Ima. Kapkano, Ima. Kapkano. Kastaw di, Ima. Nungari, chahinge. Ay nga si Dagyaw ba, migi pata na ba kalaroy, migi pata na ba tawraroy. Ay nga migi pata na ba tawra ka, ay pata baloy re. Agad may ang silo, migi daw sa mahang na ba, migi tamoy na ba. Kari-kara at tabag tabi ka daw. Natraba na sana sagi, mapamdakoy kiniyan na, migi paboy si, nusi sana na hingminanse. To like, share, and subscribe.